अहानबदा मरुइबा पाउ पिजरी मियामना पुकनिंग फाथबिरगा हिंसागे थबक तौबिदनबा XCM एन बिरेना मियामदा अपील तौख्रे अरामबाई टेंगोलगी लुचिंगबा फाजनखिबा असी मियामदा चमम नहनबा सिनबा कॉन्स्पिरेसी अमनी कोकोमी PM मोदी ना थौसादबदगे मणिपुर की मियाम असे वाहनबने जयराम रमेश अरामबाई टेंगोल की थौमी सिंह थादो हाइना मफम कयादा खुंजंग जंगसिली अमदी लेबाक असिदा कोविड-19 के एक्टिव केस मसिंग लिसिंग तरुका चामगा कुंथ्रा हुंदो यौख्रे कुनमरी सियनख्रे खुरुमजरी मामी टीवी ना संदोकचबा प्राइम टाइम न्यूज मियंग ताबिरिबा सिंबु निरुपमा मुतुम ना तरामना उक्चरी पाउ संदोक पिजरी मणिपुर की मियामना हौजिक यामना क्रूशियल ओइरबा मतम असिदा पुकनिंग फाथबिरगा हिंसा की थबक तौबिदनबा हाइना हानागी चीफ मिनिस्टर एन बिरेन सिंहना लेपाक मियामदा अपील तौख्रे हानागी चीफ मिनिस्टर एन बिरेन सिंहना राज्य सभा के MP लेशेंबा सना जावबा लोइना यूनियन होम मिनिस्टर अमित शाहना कौरखरबा मतुंग ngasi दिल्ली की दमक इम्फाल थादोख्रे इम्फाल थादोक्ट्रिंगै मांगोइनना बीर टिकेंदरजीत इंटरनेशनल एयरपोर्ट पाउमी सिंगा उनबा अमदा हानागी CM नोंथोंबम बिरेना मियामदा वाखल लेताना खंथरगा थबक तौगदबनी हाइखे मणिपुर असी हौजिक यामना क्रूशियल ओइबा फिबम अमदा लेरबनी अइखोइना ngaihaki ओइबा इमोशनदा थबक तौरोइसे मियामना वाखल लेताना खंथरगा पुंगनिंग फाथबियु अइखोइना तौगदबा अमदी तौरोइदबा करिनो हाइबासे निंगथीना खंगमिनसे अइखोइ अमता ओइना लिंगजेल अमता मानना पुन्ना थबक तौमिननबगी अपामबसु महांगना फोंदोखे तौबा याबा थबक खुदिंगमक अइखोइ पुन्ना तौमिनसे लोइनना अइखोइ पुन्ना सेंटर दा तक्सिनबा याबा तक्सिनमिनसि हाइनसु पाउमिसिंगदा महांगना फोंदोकलमखे थांगदब खोंग करिनो थांगदब खोंग करिनो ngang amna tandam jaye naga ekoi unitely amata oina thok tominaba matamne ama yaringa hinsa thado biyo kari tumba karino tawwe aba pot thilima ekoi punjal lada tanaraga yamna pungin thadaraga tominaba matamni habisin tamni ai honingi emotion da nati shaubada pen da bada ekoi amsa chanda da bida yam punjal lega unity is the strength aduna ekoi आदसु कोई नबे याबसे उनरगा कोई लेरिबा सिचुएशन जी एन अर्लियस्ट सॉल्यूशन नम तोगिना बा कोई साइकिल या गाइड तोगनी एगा पंजाब मियाम नसु हारो से मियाम को पुंजन नबीरगा हिंसा के थबक थादो बिरकांदा सांगेबा कोंथां सि कराय द करी पंदुंग मोरकान कोई लेबा की इंडिजिनस पीपल सिंजे पे प्रभु एगते देबा डोमिनेसी है न मियाम हौखिबा जुन के तांग तरे कि नुमिदांगदा इखंग खंगौदना उरीपोक्तगी अरामबाई टेंगोलगी लुचिंगबा अमा ओइना लेरिबा आसेम काननबु CBI ना नमफुदा फादुना गुवाहाटी दा पोखिबगी थौंग असे मणिपुर की मियामबु चरांग नहनबा अमदि चमम नहंदुना लेपाकी ओइबा अरुबा इशु कयादगी थाइदोक्तुना थमननबा मफम मतम येंगलगा चथरकपा थौसिल अमनि हाइना कोकोमीना लवी कोकोमीगी IPR सब कमिटी की कन्वेनर मीडिया दा थादुरकपा चेरोल अमदा CBI ना थादुरकिबा नोटिस अदुगी मतुंग इना असेम कनन फाखिबगी मरम फनायामना हाइजिन बतारबसु महाक फाबगी मफम मतम असे मतंग सुंगसा चादबा मियामना लौशन बंगमदबा थौदोक अमनि हाइना कोकोमीना लवी असेम कनन मिरोड अमगुमना कोइचेन चेंदुना लेबा मिशक ओइदे अमदि महाक मयुमदा तुम्बा अमदि मियाम मरक्ता अदुमक लेबा फोंगबा मिशक अमनि महाकु हौजिंगमक हेक्ता फाननबगी मरम असे मतंग सुंगसा चादबा अमनि
Manipur ki governor na MLA singa unaba matamda फोंदोक्लखिबा वाफम अदुना कमदौना एटी की लुचिंगबा अमबु फारगा महाकी फारिबा असे एटीगा मरी लेनदे हाइबसे कमदौना हाइरिबनो मसी तारगा पेंथोकपं हमलेबा MLA सिंगसु ngaktabang ngamde haire चेरोल असिना मखा तारदुना हाइ हौजिक लेपाक असेदा नोंमा कांगदना थोकलिबा वाथोक सिंग असेदा यामना मरु ओइबा स्टेट लेंगाकना नानथोकलगा चेनबा यारोइदबा एजेंडा कया अमा मांगदा तादुना मतम थादुना लेरिबा सिंग असेगे वारोइसिन अमा लेपाक मियाम अमदि कोकोमिना ngaiduna leirakliba sing maru oina golta bigi wathok waroisin amadi inquiry committee gi report ki thana khiba matam numit 15 ni fadilakba ngasi mak New Delhi da jinko ki narco terrorist singna India government ki official singa wari sanaba amuk howrakhiba loinana Manipur da fail oiraba pandam leitraba president rule gi administration makha sangthadana bagi miyam gi kholau sing Wapam mayam asigi mathakta handakta arambai tengolgi ichin inaw singna ising isaw da state lengakna pangthokpa thodangdagi hena masak thongna mathok tawkhibana miyam dagi eti da thajaba hena thamkhibagi wapam sing ase na thaina na ba hotnabani haina kokomina lawi laipak asida leiriba top administrator sing ase mitop niancha oijaba tarabasu Nakoi asi leipak asida leiriba miyam asigi damakta yaifa thaurang sing pangthokna ba leiribani haibasi onattaina bada leipak asigi miyamgi apambagi mayokta leiba thabak ngakta maksum tawraklagadi India lengangna sinduna tawhona namba leiba oiba taragadi nakoigi matam leipak asida kuiroi haibasi khangjinba pai achumba amadi aranba haibasi leipak atuda leiriba miyamna lepo aduna oigadabani Leipak miyam na pam daba thokdok khakta sum tawraga leipak asi kamdongna ingtapa purakadoribano maram sing asina kokomina su leipak miyam na pendriba asi athoba matamda waroisin ama puraknaba lengak paiba singna hotnagadabani haire Housing tera sapam leirakta security force ta nongmai kapshin le haina tawriba asida arambai tengol ga hiram amatada mari leina de ati general headquarter ge control room operator na thadrok pacherol amada thawong adu arambai tengol na democratic oina changcheliba khongjang asida arambai tengol but lana uhana na ba onarakpani masi laibak thiba amani makhatana asigumba thabak sing asi tawidana ba haijari aroibada gari thugaibana chingba sing yaudna yamna democratic oiba maongda punna khongjang changchin minasi hayeng etina MLA mayam khokhi haiba asisu aran bani haina cherol asina makha tarakle Housing New Delhi da leiriba BJP Manipur Pradesh ki President A Sarda Devi na luchingba delegation team amana BJP ki National General Secretary Organization BL Santos unakhibaga loinana housing lamdam asida thokliba irang amadi rajniti gi oiba issue singe matangda kopna khana neina kre haire pawgi source amagi matung ina ngasi BL Santos ka unakhiba aduda BJP Manipur Pradesh ke General Secretary K Sarat Kumar Singh amadi P. Premananda Singh Su Saruyaki BJP Manipur Pradesh ki President A. Sarda Devi na luchingba team aduna housing Manipur da thokliba irang amadi isu kayagi matangda paudam ki haire unaba aduda BL Santos ki maikaidagi Manipur miyam gi damak yaifanaba laukhatba yaba thabak sing mapung fana laukhatkani haina phongduraki haire Arambai Tengol gi thongmi sing phajin khibabu uripo apunba nupi loop amadi uripo apunba loop nasu athobu matamda condition yaudana thadorakadabani haina lenga ki mafumda hairakli loinana Arambai Tengol kauriba numit 10 gi general strike asibusu sawatli haina su paumi singda phongdorakli loinana housing leidiba MLA sing nasu athobu matamda anoba lengak semgadabani haina su akanba wafam thamkhre Manipur gi governor na yana khiba amagi matung ina
Arambai Tengolna Kulai Luina Su Pikat Krabani. Handak Thokiba Ising Isau Asidasu Makoina Ajobu Thaudang Kayasu Loki. Pumna Maxing Asibu Yinglaga Atuba Matamda Arabai Tengol Gi Thomi Singbu condition Amta Yaudana Tadopia Uhaina Pongdorakli. Aduna haiba angansing asi kai dagida mata thajan bini bano maram amatta thamdabida condition amatta yaudana without any condition makoi je immediately release tawbirau aduga sarkar na su akoi mayam se mathang akoi awaba tahanaba thabak simadi tawbirakanu haiba se asi akoi gi unipom pi apun baluk pi gi side kam kan haijeri aduga akoi gi apun baluk na su angasai hana na mamang haiba baduni boi kan haijeri aduna Laiba ngasai 2023 gi me gi tang o dagi awaba tariba akoi Manipur sida leiba awaba tariba sida matik wana le mo phom sida sida tonga be isu sing se thon bira kanu akoi yam wajare aduna hana waraga leiba ko se asi su no last oina boda biu aduga hoji akoi MLA sing su muina paligi matamda thoki bani lan se su hoji mo koina tang tara bo manu sida mayam puna mus haina sini Simbiu atu mama tanda yang properly pergi government nama atu mama tanda simbiu aduga hai juga pergi kena se aku governor na pandana kauriba asik kumba aku biar se asik tu atu mama tanda simbiu habis se aku ini uri pia pun melu amani uri pun melu kena yang ni lagi tiba mana miang ni mereka aku ini security forces singsina aku ini strike tingbagi namada yang mereka yumda ada alam leiba jaga sing mercida abu kiai gas kapsul apa mobong kapsul apa sini suar pun mengam merta beragi memang dah kawada suku mumbai insiden nama thok tena adu ba gotora abu thok pelai kerani adu sikum ba gotora je thoi hani ai leke adu na yara ga sikum sisu ton bidna ba abu security ye advisor oiba adagi DGP na singba mayam sina su si section thoram se su logut binaba moi mafam da su ni ching jari amadi apoi strike apoi uji shut down tawdana ban tawdana sanction liba agoi isi ngau sing apoi isamak support tawjari uri ko pun balu hundi uri bok nupi apun balu na support tawjari tawdabu uri bok ki mai sidi ta senga hare kanda apoi rims si jo hospital na singba adugumba ya emergency oiba lambi mo oibenina haiba jaga sida aso ubal liba paisandana bine satpa yaroi doba mongda len bidana ba aduga hai mayo langko na thokpa na singba CVI na fajin kiwa Arambai Tengol gi thomi sing condition amata yaudana thado u haiduna Thawal Khunau gi mahila mandap gi ima ibel singna ngasi Thawal Khunau gi geta kholau lauduna khongjang junction khrei khongjang adu da saruk yakhibi nupi amana phongdorakpada Arambai Tengol fajin kiba mioi sing condition amata yaudana thadorokadabani lengang na athu bada makhoibu thaduk trabadi Thawal Khunau mahila mandap ki ima ibel singna makhata na changchiliba khongjang sing sagutkani haiba wafam phongdorokhi Sri ngasi Thawal Khunau gi mahila mandan gi ima ibel singda aikoina mafam asida thokcha duna aikoina khunga kwa isa singbu phagi begi damakta aikoina mafam asida aikoina pulle hairaga aikoina isa singbu condition amata yaudana thadok na begi damakta aikoi akanba khongjang changsinjari aduna athuba matamda condition amata yaudana thadok pirakna begi damakta haijari karigumba masida thadok pirakta badaraga de aikoi makhata ba khongjang agan ba changjin jagani haijari आज हम थवाल खुनौ महिला मंडल की तरफ Arambai Tengol gi luchingba asem kanan yauna tengoloi mari fakiba asi yaningde tengoloi sing athuba matamda thadorakadabani Manipur da leiriba MLA singna hayengi numidang wairam pung taruk fawbugi manungda state asige anoba government ama semgadabani haiduna ngasi kumbi kaithel dasu kumbi apunba ima singna khongjang junction kre khongjang atuda Arambai Tengol gi luchingba asem kanan condition yaudana khudakta thadorakadabani hayang fawuda state asige anoba lengak semgadabani Arambai Tengol isa singdi damak kumbi ima singna khongpham handana leiri haiba kholau kaya laukhe apunba kumbi gi ima singna changchilakpa khongjang aduda saruk yakhibi maira paibi luchingbi wahengbam sardana phongdorakibada Arambai Tengol gi luchingba asem kanan yauna tengoloi mari fakhiba ase mama singi thamoida asuki matik pende kumbi maike gi ima singna yaningde fakhiba sing condition amata yaudana thadorkadabani loinana MLA singna hayeng tang tarage nungthel pung taruk phawgi manungda lengak ama semgadabani
ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯁꯦꯝꯗꯕ ꯇꯥꯔꯒꯗꯤ MLA-ꯁꯤꯡꯒꯤ ꯃꯊꯛꯇ ꯃꯃꯥ ꯃꯌꯥꯝ ꯑꯃꯅ ꯍꯟꯕ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯄꯨ ꯄꯥꯜꯍꯟꯕꯤꯌꯨ ꯁꯔꯀꯥꯔ ꯁꯦꯝꯕꯤꯌꯨ ꯏꯆꯥꯁꯤꯡ ꯀꯟꯕꯤꯌꯨ ꯍꯥꯏꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯌꯥꯎꯈꯤꯕꯤ ꯇꯣꯔꯕꯨꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯀꯨꯝꯕꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ IDP ꯑꯃꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯥꯟ ꯍꯦꯛ ꯍꯧꯔꯛꯈꯤꯕ ꯃꯦ 3 ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯂꯣꯏ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯐꯥꯅꯅꯕ ꯑꯁꯨꯝ ꯍꯣꯠꯅꯔꯛꯂꯒꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯍꯦꯟꯗꯣꯛꯇꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯁꯤꯕ ꯆꯪꯕ ꯊꯤꯗꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄꯗ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯅ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯠꯊꯔꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯥꯡ 10 ꯄꯨꯡ 6 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯨꯝꯕꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯃꯥ ꯈꯨꯗꯤꯡꯃꯛꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇꯁꯨ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯂꯩꯕꯤꯔꯤꯕꯅꯣ ꯎꯅ ꯀꯔꯤꯒꯤ ꯎꯁꯤꯟꯅꯗ꯭ꯔꯤꯕ ꯇꯥꯅ ꯀꯔꯤꯒꯤ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯅꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯑꯦꯁꯟ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯒꯕꯔꯅꯔ ꯑꯃ ꯂꯩꯅ ꯉꯁꯤ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯀꯔꯤꯒꯤ ꯅꯈꯣꯏꯅꯉꯁꯤ ꯐꯥꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯀꯔꯤꯒꯤ ꯉꯁꯤ ꯐꯥꯎꯗ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯄꯨ ꯄꯥꯜꯍꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯂꯩꯍꯟꯕꯤꯌꯣ ꯁꯔꯀꯥꯔ ꯁꯦꯝꯕꯤꯌꯣ ꯏꯆꯥ ꯀꯟꯕꯤꯌꯣ ꯀꯣꯔꯣꯉꯥꯟꯕꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯂꯧꯕꯨꯛꯇ ꯂꯥꯛꯄꯗꯣ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯁꯤꯡ ꯎꯕꯤꯗꯕ꯭ꯔꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯅꯣꯕ ꯅꯈꯣꯏꯅ ꯇꯥꯅꯗꯅ ꯐꯥꯗꯅ ꯊꯤꯗꯅ ꯍꯨꯝꯗꯅ ꯇꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯔꯦ ꯈꯤꯇꯪ ꯏꯪꯉꯦ ꯅꯨꯡꯉꯥꯏꯔꯦꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯅꯣꯏꯅ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡꯒꯤ ꯇꯥꯅ ꯐꯥ ꯇꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣꯕ ꯀꯔꯤꯒꯨꯝꯕ ꯀꯥꯅꯟ ꯍꯥꯏꯔꯤꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯤ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯕ ꯔꯤꯝꯁꯀꯤ ꯃꯦꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯟ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗꯤ ꯋꯥꯇꯔ ꯇꯦꯡꯀꯔꯁꯤꯡꯗ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯅ ꯂꯧꯖꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯊꯧ ꯇꯧꯖꯔꯤꯕꯁꯤꯡꯗ ꯕꯟ ꯑꯁꯤꯕు ꯁꯧꯒꯠꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯊꯧ ꯆꯠꯂꯤꯕꯁꯤꯡꯗ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ 50 ꯈꯨꯗꯤꯡꯒꯤ ꯏꯉꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯌꯣꯏꯕꯨ ꯌꯣꯏꯍꯟꯕ ꯄꯨꯝꯕꯅ ꯌꯥꯎꯅ ꯄꯥꯡꯊꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯑꯍꯛꯄ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯪꯂꯩ ꯌꯨꯝꯊꯣꯡ ꯌꯩꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯑꯣꯏꯅ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ 15 2015 ꯏꯉꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯀꯥꯏꯗ ꯊꯧꯅꯤꯖꯗꯨꯅ ꯂꯩꯕꯥꯛ ꯃꯅꯥ ꯇꯞꯅ ꯏꯪꯅ ꯄꯥꯟꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯁꯤ ꯍꯥꯏꯔꯤ ꯅꯨꯃꯤꯠ 10ꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯕꯟ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ AT ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯕꯟ ꯇꯧꯔꯤꯉꯩ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯈꯥꯏ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯖꯤꯔꯤꯒꯥꯠ ꯀꯁꯥꯔ ꯑꯁꯥꯝ ꯔꯣꯝꯗꯒꯤ ꯀꯨꯀꯤ ꯅꯨꯄꯥ ꯃꯆꯥ 2ꯅ ꯗ꯭ꯔꯒ ꯄꯨꯔꯛꯄ ꯐꯥꯈꯤꯕꯗ ꯉꯥꯏꯔꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯖꯤꯔꯤꯒꯥꯠ ꯀꯁꯥꯔ ꯑꯁꯥꯝ ꯔꯣꯝꯗꯒꯤ ꯗ꯭ꯔꯒ ꯄꯨꯔꯛꯄ ꯅꯥꯒꯥ ꯅꯨꯄꯥ ꯃꯆꯥ 2 ꯖꯤꯔꯤꯕꯥꯝꯒꯤ Babupara BSNL ऑफिस मनाक्तगे AT अमदी मैरा पाइबीसिंगना फारबा मतुंग जिरी पुलिसता सिनखरे हाइरी फारबा नुपा मचा अनि अदुदी तमेंगलोंग डिस्ट्रिक्ट की तौसेम सब डिवीजन के मनुंग चना लेबा नुंखाव खुंदगी थांगसेलुंग कांगमै अपोकबा दिगाइलुंग कांगमै अमदी मनसी कामै अपोकबा सुगाइलुंग कांगमै कवि हाइरी अरामबाई टेंगोल की लुचिंगबा असेम कनन CBI ना फाखिबबु यानिंगदबा फोंदोक्तुना
मियामना चंगसिलिबा खोंजंगी सरुक अमा ओइना ngarang numidang Imphal East District ki Porongpa DC Rota Kongpal Top Khongnang Makhong amadi Wakhana Chingbagi haigalakpa protesters singbo security force singna Porongpa DC office manakda thingnana bokotnabada tear gas smoke bomb amadi mob bomb na chingba kapkhre protesters sing adu security tamna nunglangba amadi nauri kapkhe security force ki maikaidagi protester control taunanaba nongmai round kharasu blank fire tawki hairi security force singna kablakba smoke bomb ama kongpang khetri lekai Iran pham thongkhong manakta leiba leidan them romi meitai koba amagi yumthaki jinga fauduna imungda tasilake smoke bomb adu kangkhal chaktheklaga phamungi mon manakta tasilake matam aduda phamung aduda mi tumduna leiringai dani hairi Arambai Tengolgi Luchingba Asem Kanan Fakibagi Mayokta Etina Numitara Taragi Oiba Manipur Shutdown Namaram Oiraga Jiribam District Su Etigi members sing Amadi Maira Paibi Sing Su Khongjang Asida Saruk Yaduna Mai Pakna Shutdown Gi Khongjang Jangshili Shutdown Namaram Oiraga Kaitel Hangna Khide Dukan Sing Thonglona Khi Lambi Sorokta Mi Kaya Chana Khide Ban Saugatpa Singna Lambi da Thoraktuna Mi Chatpa Amadi Lambi Thingbagi Thabak Kaya Chathaki Shutdown gi matangda Maira Paibi Luchingbi El Bimolana Phongdokhibada Aikoina Jiribam da Leiriba Maira Paibi Arambai Ichak Singgidamak Lepli Haiki Asem Kanan Fakhibabu Condemn Tawi Athobada condition amate yaudana mahakpu thadorakadabani Numit taragi shutdown aikoina mapung fana saugatli PR lakpada Arambai Tengol Icha Singna Khulai Loina Sinake Loinana condition amate yaudana Arambai Tengol Singbu Phaba Punba Tauroi Hainasu Yanakhiba Leikhe Adubu ngasidi Icha Sing Phaba Punba Taurakliba Asi Aikoi Mama Singna Nungaite Athuba matamda Icha Kanan condition amate yaudana thadokpirau haina phongdokhi Arambai gi Icha Asem Kanan Phagi ba che khoi Jiribam da leiba goi Maira Paibi lupsingna thawyak jang yauna jajaning de maramdi asuk warba matam awana da Arambai Tengolna saruga su am wana jara matung asida akui Arambai gi kanan phagi ba che condition amata yauduna thadukki haidana Jiribam da leiba ima singjina kandem tawri numitani gi shutdown lakthokpa sida su Jiribam gi praja mayam na chu saruk jajari haidana media thongda Northeastern Regional Language Center Guwahati na sinduna numit tarung ni chupna pangthokadaba preparation of Manipuri course material in Maitai Mayake workshop ngasidagi Guwahati Assam da leiba hotel Persuram da hodukre ngasi June 8 gi ayuk pung 10 taba matamda hotel Persuram ki conference hall da pangthokiba workshop hodokpagi thauram asida Center Institute of Indian Language CIIL Mysurugi lecturer cum junior research officer and officer in charge Northeastern Regional Language Center Guwahati gi Dr. Elendra Barmana Thaurumapu amadi Department of English Manipur University of Culture MUC gi Assistant Professor Dr. Irom Robindrona athoiba mithung oike Thauram asida athoiba mithung oike ba Dr. Irom Robindrona Manipuri loan bu takpi tambibagi machak sing matamga chanaba chunaba maongda puthokpa mathok tai haina phungdokhi Thauram asida Thauram mapugi warol piraduna Dr. Elendra Barmana hai Northeast da ngangnariba Tibeto Burman lol singgi manungda Manipuri lol gi thak asi yamna wangna lei lol asibu mamalon nataba mioi singna tambinanaba CIIL na piriba diploma course asigi prescribed textbook oina Basic course material asi Maitai Mayakta semgatnanaba workshop asi pangthokjagani Thauram asida keynote address pikhiba Dr. Salam Brojen Singh lecturer NIRLC Guwahati na Northeastern Regional Language Center Guwahati 8 dulda chalaba awang nongpo ki lol mari haibadi Assamese Bodo Manipuri amadi Nepali asigi mamalon nataba mahairoi singda takpi tambiri
lol sing asibu tamliba mioi singda Bharat Sarkarna sel thum amadi atai khudong chaba kaya piri masigi maru oiba pandamdi Bharat ki tongan ba mioi kanglup kayana amana amagi lol tamnaduna khonagi apunba mityengda amata oibagi wakholon semgatpani haina phongdokhi workshop asigi matangda Dr. Hidam Dolan Singh Senior Lecturer NERLC Guwahati High Diploma course asida sub course ahum yaugani course asigi yumbu oigadoriba basic course asida Manipuri lol gi masak asi marik chumna takani lol asibu second language oina tamgadoriba mioi singda lol asibu araiba maongda khangananaba pandamda lairik sing asi chemgani workshop asida akhanaba special linguist oina saruk yariba Dr. Amom Nandaras Maite lecturer cum resource person LDCIL CIIL Maisuruna Maite Mayaki matangda miyamgi oiba chana kanglon kaya semgat kadabani haike masi semgat anaba honabada lolgi phajaba masak amade mayekna piriba wahaygi saban lengsinbada akaknaba chanabi ama thambagi mathau tai haina phongdokhe tha asigi taramari fawwa chathagadoriba workshop asida resource person oina Dr. Wahengbam Sarita Rani Devi Dr. Sujeta Baisyamayum Dr. Nongaithem Pritam Kumar Singh Dr. Loitongbam Saran Kumari Devi Dr. Sapam Sangita Chanu Dr. Laisram Lenin Singh Dr. Thaudam Roman Maitei amadi Thaunaugdam Lenthoingamdi Devi na chingbana saruk yagani kun marirak suba oina Eco Network Manipurna Go Green Go Clean campaign ama Directorate of Environment and Climate Change ka khusam nazaraga pangthok jaba adugi makha tarakpa oina dump site oiriba mafam asida lakjaraga plastic waste kharada oirabasu recycle tawnanaba sel onthonganabagi collection tawjabani aikoina haijaningbadi mafam asida dump site oiragasu mai thadok piganu mai thadokhiba taragadi amuk hanna recycle tawbagi khudong jaba leiroi aduga masina loinana chakpasu nattabanina hena kansil hanba aduga mafam asida leiriba wasting ase loishindana thamba taragadi recycle tokthokta taragadi masina leibak leihauda sogalakani leinatina kaya ama nahalakpa yai mafam asidasu mai thariba ase lalaga chatpa matamda sor phunba sor honbada awaba ama oire check suba chatpa low suba chatpa mi singna aduki khudong chadaba mayoknari hairi mafam asida dump site oiriba singna haidokpa khak oiba recycle yaudaba taragadi aikhoida amangba kaya ama pirakani loirana mai thadokpa asinasu nungsita gas oina maikhu oina yaukhaga aikhoida cancer phawban nahalakpa yai miyoi bata natana jiba panba kaya amasu manghalakani haibagi akiba phawje aduna aikoi khudimak haujikti plastic amadi atai waste khudingmak lotion hanma hotnasi aduga kanaba hiramda sijinaba natragadi mangjaba oirakani haire handaktasu ising isok thoglakle plastic na chingba atai waste mayam amana khong phunjinbadagi khusengri ising achaw asi thoglakpani miyamda khanthaminaraga plastic amadi atai waste asi kanaba hiramda sijinaba haiba khaktana environment kanba ngamgani luba nanba lamdam ama oihanba ngamgani haiba asi khanbiraga lenga khaktana tawba ngamloidaba aikhoinasu isa isagi thaudangni khanbiduna mayam punna environment kanminasi haina makhakta ke na akoida amang kaya ama pirakani loina mai thadok pasina nungsita gas maikuna chingmasing asi yawgra kanda akoida cancer fawan na halakpa yabagi thokpa lei nioi batanatana jiba panma kaya ama koi mahalakani haibagi akibudu phawje aduna akoi kuduma hojikti plastic waste ase loisana honaba plastic ka natana plastic amade atai waste ase kanaba hiramna sinaba natragadi akoida hena mangjabo rakani handaktasu ising isaw thole plastic na chingba atai waste mayam amna khong phunjinbadagi khusemgi ising isaw bo thola kanda nioi kayama awaba piribane masidagi ikoi gyan tamina Thobal district ki Wangkhem assembly constituency ki manung chaliba Yaripok municipal council ward number 9 kekru mathak lekai da
Laikai asige social worker Longjam Ibotombi Singh amasung mahaki loinabi Yaripok Municipal Council gi hanagi chairperson Longjam Ongbi Kamala Devi anina lanai puthokuna nauna saba crematorium ama ngasi sangaduna miyamda khusinakre. Crematorium sangaba aduda social worker Longjam Ibotombi Yaripok Municipal Council gi hanagi chairperson Singh Longjam Kamala Devi Thangjam Nokul Maite Ward number 9 gi hanagi member Singh Maibam Selung Longjam Rajen Happy Rajen Khulgi Nupa Nupi Ahal Singh Kekru Yairi Club ki Thaupuba Singh amadi Kekru Mathak Maira Paibi ki Thaupubi Singh su saruk yaki. Crematorium adu sangaduna miyamda khusin naraba matungda social worker Longjam Ibotombi na miyamda hai aikhoida honajabadi thoktabadi oisanu adumakpu miyoibagi punsida taibangda thadoklaga chakigada bangaktani pikraba kilometer amana konba khul asida supnagi poloifam crematorium amakhak leiba asina khul asidagi mi leitaba asi ana thorakpa matamda thengnariba khudong chadaba kaya adu kharadang oirabasu kokpa ngamgadra khanduna lam asida semgat sagatpagi ajangba sing lanai ona puthokchaduna miyamda kathokchabani miyamnasu ai gini khana mafam asibu akai atoi thoktananaba senaminase makha tarakpa oina crematorium asigi akoiba asi thongatuna nong sing amadi nungsang maisadagi ngaihak pothapam oinabasu sang amasu sajagani miyamnasu mateng pangbiyu haike khulgi miyamnasu mateng pangbiyu haike. Arambai Tengol gi Luchingba Asem Kanan Yauna Tengoloi Singfa Kibagi Mayokta Jangshil Lakiba Khongjang Makata Nangasisu Churchanpur District ki Saikot Asia gi Manung Chana Leiba Sagang Kaithel dasu Sagang Maira Paibi Singna Khongjang Jangshin Kre Tengoloi Sing condition amata yaudana thadurakadabani Mapalamda Leiba MLA Sing Athubada Halakadabani Hayeng Numidang Wairam Pung Taruk Phawbada Anuba Lengak Ama Semnana ba MLA Singna Tawgadabani Arambai Tengol Isa Singh ki damak Sagang Ima Singna Chatchat Lepli Long live Manipur Namkai Kaibiyaroi Athubada Lengak Semgadabani Haiba Kholau Kaya Sud Lauke. Arambai cha singbu thadok piro condition amata yaudana thadok piro kananbu phabiri babgi maramdo karigino arambai cha singna awaba kaya dagin moina mayog yadana mangjin thadana akhoi khoibu mana ngakpi sembidana ima leba ku kanabui damakta leidiba maitai furup akhoibu si mangba yaroi haidana icha singna chongthoktana akhoi bu kandana ngasi phabo laiba matda huji maram icha chadana arambai cha singbu kari maram gidamta phabiri bano athuba matamda thadokpado pamjai sagangda leiba mara pai bisingna Arambai Isa Singna Taubo Kuding Makta, Isa Sing in the Makta Mangtana Mama Coin Sigan have said, Sagang in Mara Pai Arsepa Pirim. Houzik Amok National Amadi International gi Pau Pizari. Assam the Leiba illegal immigrants sing deport Taubogi Tabak Hena Kumang Chokshil Hanaba, Foreigners Tribunal Season Abagi Mahud, 1950 ge immigrant law season naragani haina Assam ge Chief Minister Hemanta Biswa Sarmana Phongdokre. Maangna hai ki 1950 ge immigrant ki matangda leiriba law asida mari leinaba district commissioner singna khudakta expulsion order issue tawbagi piniba sakti adu legal da housekshu valid oiri. Assam government na illegal immigrants sing identify tawba amadi deport tawbagi thabak ase judiciary gi khuthangda chatpa mathau tade haina ruling pibasu laikhrabani. Illegal expulsion order asina district authority singna direct oina illegal immigrants singi mathakta action tawba yabagi ayaba adu piri. Mamangdagi hauna illegal immigrant ni haina tasengna khanglaba miyo singbo masagi maramda halanabagi thabaksu Assam lengangna chathaduna lagli. Hiramasigi matangda Assam lengangna matam loduna thinthaba tawroi haina su mahakna phongdokhe.
Laibak asigi konung Delhi da ngarang chahi mapan da ngai ribi nupi macha amagi asiba hakjang phongkiba adubu yaning da utuna Aam Aadmi Party AAP na Delhi da BJP gi 4 engine gi lengak leirabasu nupi macha sing ngakpi senbiba ngamdri haina maral sikre nupi macha adu suitcase amagi manungda haptuna leiramba thengna khibaga loinana medical observation gi matung ina sexual assault tawraba matungda hat khiba oiramgani haina police na phongdorakli Thogdok asiga mari leina AAP gi luchingba hanagi Delhi gi Chief Minister Arvind Kejriwal na thogdok adu BJP na luchingba lengak asigi asoibani haina maral sibaga loina Union Home Minister Amit Shah na thogdok adu gi tekjak pom nambak upam thu I haiki Social media da thadorokpa warol amada Kejriwal na BJP na Delhi gi law and order gi phibam manghalle haina maral sikhibaga loina chahi mapan khakta ngai ribi nupi macha amabu rape tawraga hatokbiba ase miyoi crore kaya gi thamoida nungaitaba pokhalle haike Delhi da leiriba miyoi singna lenga ki paukhum ama pami haina Kejriwal na pongdokhi Nagaland Pradesh Congress Committee ki President su oriba Lok Sabha ki MP S Zamirna ngasi National Highway 2 ki Kisama exit gate mayada landslide na maram oiduna lambi ningkhai khraba mafamda hakthengna na chatuna yengshen khrei MP asina haujik pai khaliba Kohima bypass project ki phibamsu yengsin ki haukhiba numit kharani gi mamangda nung leptana tabdagi National Highway 2 gi Kisama mayada landslide thokpadagi lambi tat khaba mafam adu thuna semjinana ba local gi miyamna mateng pangba amna mathok tai haike Khongsar aduga mari leinana MP na phongdokhibada Nagaland government na haujik pai khaliba Kohima bypass project ase thuna loisinbada local gi miyam amade stakeholders sing lamgi mapu sing government amade executive agencies singna amaga mateng pangna bachangi mahangna haiki lambi gi matang da chayet na leirabasu madu logi makhada tathagadabani development work tobadi lepaya de haiki lamgi mapu singna objection tawrakpadagi lambi paring asida leiba tunnel hutpagi thabak tha tara mari leptuna lakhibani haire Manipur da nauna violence ki thawong ching chadharakli ba asibu nungai taba phongdok laduna Manipur gi miyamna awaba kaya mayok nari ba ase laibak asigi Prime Minister Narendra Modi na state asibu thausabi da badagini haina Congress ki General Secretary Jairam Ramesh na phongdokre social media da thadorokpa warol amada Congress ki leader asina hai haukhiba nongmanini asida Manipur da violence ki thawdok singna maram oiduna Tampak tan leiba district manga Imphal West, Imphal East, Thobal, Kakching amadi Bishnupur da leiriba miyam kham thengna awaba mayoknari. Arambai Tengol gi luchingba ama Central Force na Imphal dagi fakibagi mayokta Manipur da violence yawba protest thaduna lakpadagi ngasi phawba Manipur gi fibam asi tangdu leita daba maongda leiri. Masi yamna laibak thiba amani masina maram oiduna Tampak district manga da administration na Prohibitory orders sing thoktuna internet servicing thingjan kiba asina miyamda amuka hena awaba mayokna le internet servicing thingjan kiba asina mahiroi singda chauna akaiba pibaga loirana hospital amadi banking sector da chauna khudong chadaba kaya mayokna le haina Congress ke luchingba asina phungdokhi Madhya Pradesh ki Indore dagi lakpa matai manau honeymoon gi damak Meghalaya da lakpada nupa adugi nupina khunekta minek laga ma ki nupa ko hat khre hairi Meghalaya ge special investigation team na miat asigi matang da Uttar Pradesh dagi miyoi ama amade Indore dagi miyoi ani amagasu miat asiga mari leina na fare hairi loinana laikhidraba nupa adugi nupi sonamsu Uttar Pradesh ke Gazipur gi police station da surrender tawrakre hairi Meghalaya ke Director General of Police Ida Singhana Sonamna Khunekta Neklaga Mahaki Mapuroi Bahat Kibani Haiba Ase investigation Chathabada Khangbangam Le Haina Su Phongdokhe Phongdokasi ke matangda Meghalaya ke Chief Minister Cornal K Sangmana Su Meghalaya Police pu thagatba phongdrakli
हौखिबा पुंग कुनमरी के मनुंगदा इंडिया दा कोविड-19 के अनोबा केस चहुमगा हुमफुतरा निपान रिपोर्ट तौरखिबगा लोयना अपुनबा केस मसिंग लिसिंग तरुका चामगा कुंथ्रा हुंदो यौख्रे लोयना लैना असिना मियोय नौना सिहनख्रे हाइरे अनोबा केस सिंग असिगी मनुंगदा केरला स्टेट दा रिपोर्ट तौरकपा मसिंगना ख्वाइदगी यामबा ओइरे मसिगी मतुंगदा गुजरात अमदी वेस्ट बेंगल ना मथंगसिना अनिसुबा अमदी अहुमसुबा ओइरे यूनियन हेल्थ मिनिस्ट्री की माइकैदगी उलक्पा ख्वाइदगी नौबा डाटा की मतुंग इना हौखिबा पुंग कुनमरी के मनुंगदा मियोय 852 कोविड-19 पॉजिटिव ओइरबा मतुंग फदुना हॉस्पिटल दगी डिस्चार्ज तौख्रे नौना लागलिबा कोविड-19 की वेब असिना थांगजा अमसुंग नोंमाइजिंग नुमिता मियोय 3 सियनखि मखोय अयाम्बना अतोपा लैनागा सागोनरगा लैबा मियोय ngaktane केरला दगी अहुम कर्नाटका दा अनि अमसुंग तमिलनाडु दा अमा सियनखि केरला दा हौजिक फावबदा मियोय लिसिंग अमगा चमापन यांखै नौना इन्फेक्शन तौदुना लैबाक असिगी ख्वाइदगी याम्बा ओइरे गुजरात दा चामगा सुमना मंगा अमसुंग वेस्ट बेंगल दा हुमफुतरा माथोय ओइरे हाइना हेल्थ मिनिस्ट्री के डाटा असिना हाइरे सिंगापुर तमना चटपा पोचै पुबा कार्गो शिप अमा मुंबई दगी कोलंबो तमना चटपदा महिौ लंगपोक थोखरे हाइरे थौदोक असि बाइपोर कोस्ट केरला दा पोचै पुदुना लाकपा जहाज असिदा यावरकपा कंटेनर सिंग पोखाइरक्तुना महि लंगपोक थोखिबनि हाइरे हौजिक थौदोक थोकफम दा इंडियन कोस्ट गार्ड अमदि इंडियन नेवी की टीम सिंग चंगछिनदुना रेस्क्यू ऑपरेशन चथाबा हौखरे हाइरे केरला स्टेट डिजास्टर मैनेजमेंट अथॉरिटी की ऑफिशियल सिंगना फोंदोरखिबगी मतुंग इना हाइरिबा पोचै पुरगा लाकपा जहाज अदुदा लोइनरकपा क्रू मेंबर कुनगनिथोय असोय अंगाम याउदना लौथोखरे हाइरे डिजास्टर मैनेजमेंट की ऑफिशियल सिंगना फोंदोरखिबदा जहाज अदुदा पुरकपा कंटेनर कुल्लोमदे समुद्र असिदा थादखरे हाइनसो फोंदोरकले अरोइबदा मरोइबा पाउ मोहना दिजरे मियामना पुंगनिंग फाथाबिरगा हिंसा की थबक तौबिदनबा एक्सएम एन बिरेना मियामदा अपील तौख्रे अरामबाई चंगोल की लुचिंगबा फाजनखिबा असि मियामदा चमम नहनबा सिंबा कॉन्स्पिरेसी अमने कोकोमी पीएम मोदी ना थौसादबदगे मणिपुर की मियाम वहानबनी जयराम रमेश अरामबाई जंगोल की थौमी सिंह थादो हाइना मफम कयादा खोंजम जमसिली अमदी लैबाक असिदा कोविड-19 के एक्टिव केस मसिंग लिसिंग तरुका चामगा कुंथ्रा हुंदो यौख्रे कुनमरी सियनख्रे हौजिकी ओइना मामी टीवी ना संदोकचबा प्राइम टाइम न्यूज लोशिनजरे ngasiगी ओइनादी मियाम पुमना मपो अमुका हना खुरुमजरे।